Manipur Circle News na ngasi numidang uramda phone ki pause da yawba ipausing myam da pijari Kuki na kapsilakpada law suba alama khudang da pandu na sogle SSB ki bunker maya da nongmaina palabasu maru ama phawba hallaga kapkhidre matam sangna Kuki na maitai da onsalaga nongmai amasung bom na singba kapsinduna attack torokpa ta khidraba tungda president rule manungi ahan bathokpa thawdo ona law suringai da nongmai kapsilakpada maitai lomi ahalama Makhodang the Fanduna Chokle, Todok Asing Nungtel Pung, Ohominatra Mangarom Tarakpada, Morang Police Station Ke Manung Sanba, Pobala Wangli Kaiga, Naknana Liba, Hai Kenel, Losilakpa, Lokon the Tokibani, Nomai Maruna, Oit Hangba Kudangi, Matak the Panduna Soklaba Haladugi Maming, Ningthausam, Birian Sahi Humpu Kawi, Mahak Hosik, Besnapur District Hospital da Pukatuna, Layingli. Todok Topam the Gipanga Pauna Hai, Loko Laduda, Lomi Kaya Ama. Lanna law suraga lay soktuna laikanariba ningthausam birensu mahaki lobukta law suduna lay mahakna law suriba mafam adudagi meter 10 rom tamak chatlagal SSB gi bunker amasu lay automatic nongmaina kaplakpagi makhol mapanerom takhi tanja aduda ahal adu nongmaina pale haiba khangaraki adubu bunker aduda miyambu ngak senabani haina layriba central forcing aduna nongmai maru ama phawba Kaptuna Kut Hankide, Nomai Kaplam Libasing adu High Kenel Lomda Sangsilak Kapo Erangbani Haina, Launari, Hojimaki Oinadi, Karamba Mapamdagi, Muikaya, Nomai Kaplap Kibano, Amasung Makoi Kadomda, Nanto Kipagi High Sapsana Kamangamdri, Hospital the Gipanga Pauna High, Hilomi Asigi Kudang the Ban Nomai Maruadu, Sarana Draga, 12 board Maru Nate, 303 Rifle Maru Urabayai, Nomai Maru Aduna Kudang Adu, Paudok to Chaikhre, Adumakbu, Pak. Thoina kodong thinangai makti oidre hairi nongmai kapsilakpadagi lomi ahalama sokle haiba paw phangbadagi Bisnupur District Police Commando gi kangbu sing mafam aduda changsilakhi thodok adu thokhraba tungda maikai kyadagi nupi nupa sing lambi da thorak nakhare khudaktagi titim lambi thingduna protest toba haukre makha taba paw ngainari hakchang yaroklagani Ahmedabad Air India ge plane kaibata laikhidraba singge manungda yawba cabin crew nupi masa Lamnun Them Singsangi, Tawayao Drabak Sang Dimapur Yarokiba Galunana, Mahaki Mung Manungi Mui Singna Ngasi, Imdang Wedam, Kangpo Pida, Urak Lagani Hairi, Adumapu Maite Air Hostess, Nupia Dugi Haksang, Masak Hangdopagi Pau, Hajikmagi Oinadi, Pangmangamdri Hairi. Mui Taratruk no COVID-19 positive Oire, Punna Yankai Sukre. Lebak Asik Mapampuna Makta COVID-19 Ganova. Web ama tapna sandurak le Manipur kakta ngasi na unamyo itaratruk positive oire makoi itaratruk asi tharaga status ge oina COVID-19 positive oiba mi gi masing yankai sokre official oiba pauna ngasi myo itaratruk positive oirak pa adugi manungda Nipan Imphal East tagini tarukna Imphal West district tagini aduga amamamna Bisnupur amasung Tengnopal district tagini nauna positive oirakhi basing asi hunglakpasu yaure aduga masa check tawthokpada positive oirambasu yaure makhoi mild symptom gi mayamda isolation tawraga leinanaba pawtak piraga halankre covid ki laichat asi tamna Manipur tasu wangkhalakpana maram oiraga mepung khudingmak face mask upagi tangai phadaba leire maru oina school tamniba ngang sing masada anaye loinaba sing amasung ahal oiba sing section ba tangai phade mapalam gi paw moina Iran na kapsilakpa missile na Israeli hospital pumchai chaikhre Iran kapsilakpa missile singna hospital ama amangata thopaga loinana miyokya asu open nangli haina tongan ba media report singna pongdorokli IDF ki warol paladuna agency gi pauna hai Iran kapsilakpa missile singna Bir Seva gi Soroka hospital amangata thoganki military gi oiba facility amata laitaba amasung anaba miyokya leyeng mafamda missile kapsinduna attack chatharak liba Iran ke thonga do maleng gi mapung khudimna khwaidagi kanba mawong da kandem to pam to I haina phongdokhi The Times of Israel gi report amana hai Iran na missile kapsilak liba hospital adudagi kilometer anirom lapa mafamda IDF ki Southern Command base lay Thodok aduda mioi kuntrani pan lom asu opan nangkre adubu soklaba mioi sing adu thodokna khodong thiningai di oidre hairi SpiceJet ama lamkhang dagi halakre Hyderabad gi Tirupati tamna paiba SpiceJet ki flight ama technical gi asoiba leibadagi tangai phadana lamakhang dagi halakre hairi report amagi matung ina plane aduda crew members sing tharaga puna mioi samagi marphu tongki hairi pilot na plane gi asoiba thengnar khraba matungda plane adu mamai leiduna pairak laga Hyderabad ki
Rajiv Gandhi International Airport emergency landing tauki adubu thodok aduda aswa apan amata yaukede haina report amana phangdokli.